Ngarang numidang pung nipan makhairom taba matamda Imphal East District ki manung sanna leiba Pangai Bazar dagi sakhangdaba singna faduna pukhiba Meeoi ama Hospitalda Pukhattuna Laikannaraba Matungda Laikannaba Ngamdana Leikhidre Hairi. Leikhidre Meeoi ase ahalaf mayai leikai dagi Leikhidre Laishram Jatragi machanupa Laishram Kiran Sahi Kuntraga Nipani Hairi. Thogdo asigi matangda Naknaba Meeoi singdagi phongwa pawgi matung inadi Leikhidre Kiran nasi mamanaba aniga loinana Khoi Thaknaba Machak Lainanaba Pangai Bazar Chatminakibani Hairi. Pangai da Dukan Pamduna Laiba Machi Manaktagi Torakpa Matamda Zipsi Lakpa Kamanugi uniform setpa Kulai Paiba Meeoi Karana Mahaku Fadana Pukibani Hairi. Nabidang Pung Tararom Tarakpa Matamda Mahaka Chatminakiba Mamanaba Ani Aduna Kiran Pangai Faunaba Hangang Kong Haina Kangnaba Mapam Amada Soklagata Duna Lady Haiba Imung Manungda Pau Pirak Padagi Imung Manungi Meeoi Singna Mahapu Jenims Hospitalda Pukhattuna Laikannaki Adabu Laikannaba Ngamdana Ngarang Leikhidre Hairi. Misi asigi matang na ngasi ayuk miyam gi mifom ama pangthoktuna JSC ama sem kibaga loinana Meeoi asigi matang da chap chaba mari makhong phangdriba fawba asiba haksang lawkhiroi haiba yauna warep kaya lawkhre Hairi.